Tampakta sifaina paire chingdana nongmai kapnabagi makhol na nilli mongko chepu da leisabi ama nongmai na pale senapati na Kukiland thajilamle Kanglufki rangi mami ama fawa takidraba tampaki lamdana sifaina pairaga thamli aduga chingi lamdana Diwali festival da bambula thabagumna nongmai kapnabagi makhol na mafam kaya da nilli khwaidigi nauba irang da Ukhrul district Litan police station na konba mongko chepu da ngasi nungthil kuki terrorist amasung katangkol volunteer singa marakta chawna khuthongna khre thogdo du da kuki leisabi ama yet thangba makhongda nongmai maruna panduna soklaba nupi adu Assam Rifles ki kangbuna kangpok pirom da laying na bapukre haukiba numit kharani gi mamangdagi Litan police station na konba mafam singda tangkul amasung kuki furuf singagi marakta chawna ungkhatna duna lakhi makoina loiba kulai paiba naha kaya ama fongna thorak tuna nakalani gi marakta ngayak laitana nongmai kapnari nongmai kapada khudong chana na babangkar kaya marumsu semduna thamnari asigumba kiningai oiba thabak thoram sing asina maram oiraga khul amaga fauna ba yaba lambi singda micham amata chatna khidre tampaki lamda security force marang kaina pairaga leiraga su chawraba chingi lamdadi security force sing marang kaina leitri security force ki ahoba amasung mathauda checksen dabagi khudong chaba lawraga kanglufani gi nongmai paiba sing thongnari madugi chaitheng na micham miyam kaya maruna fangli awaba nanglaba tangkhul gi khunja sing na manipur lenga kadai de leikrabagi haina tattana hanglakli marak asida senapati district ki jaimeng lek cholenga na tourism ga mari leinana sengba sagali ba sing khulai paiba kuki terrorist mayam changsilaktuna thugairam baga loinana mafam aduda Kukiland haina thajilamagi achobo wathok ama amuk thorakle masina maram oiraga furup maselgi oiba nungaina da basi mapan thoraktuna senapati district lomdasu sandorakadra haibagi mi paiba leire thogdo dugi matangda Thonglan area joint action committee on protection of ancestral land na akan mamong da condemn tawbaga loinana joinari ba mi sing adu pungni funipan gi manung da fagadabani haina demand toragli sengbat sagali ba sing adu kuki terrorist sing aduna mai thadoklamle haidi indiana koichat chatpa kuki sing khulai pisinduna Insurgent gi mayok da lehalli IM Nagagi Lalholuf National Socialist Council of Nagalim Isang Moiva Insurgent IM amasung Government of India anigi marakta sign tawnakiba Nagagi Framework Agreement FA asigi warusin nathai na bawonabada Naga singbo aranba tahanabagi thawong amagum India na horakfam khangdaba koichat chatuna hingliba kuki Nomad Singda Kulai Sing Mating Pangduna Insurgent gi mayok da lehenna bahonari haina Insurgent IM gi chairman Q Tukuna Fongdokre Dimapur da leibalubasigi General Headquarter Hebron da pangtu kibalubasigi Nifugataret Suba Republic Day celebration tawraduna luchingba sina makhata na hai matam amagi British loilam sasan na kuki Nomad Singbu sizin na bagum India government na kuki Singbu fong na Kulai Sing paihanduna Insurgent gi mayok da lehelli mangna hai India government amasung Insurgent IM ga 2015 gi August 3 da sign tawna kiba aduna Nagagi puwari da yauriba Naga sing asi maning tamna leirami haibadu khanganbani adubu hauzik India gi thawong sing asina FA dagi nathaire haiba takpani haiki Naga Framework Agreement asida India na uliba thawoidaba mawong agreement asigi letter and print da achoba para ama tambire haina takpani Government of India amasung Insurgent IM anigi marakta leiramba thajanaba sing manghanaba sinbani haina mara siri Mahangna hiram asiga mari leinana India gi wakhal ani longba thausil sing asina FA achumba saktam sing tamna manghanna bahona bani thawong asi India gi khwaidagi pangdaba thawong amani hairi adubu haujiksu Naga singi thawna amasung khangba kanbagi thawna sing hanba leitri Naga gi Framework Agreement amasung political solution sing puraktriba fawba Naga sing punna leptuna honabada isorna soidana mateng panglakani haina mahangna fongdokhi Mihut yauduna Naga kuki conflict ka mari lainana wari sanakiba sengdoraknaba TNL na taksilakli Tangkhul Naga sing apex body ama oiriba Tangkhul Nagalong TNL na tongan madavi sing tawraduna Chief Minister Yunam Khemchan Singana tha asigi kungani thoida Assam gi Guwahati da legitimate oina recognize tawdaba kuki jo council KJC gi mihut singa unaduna Manipur da santi amasung tangdulai tabalamdam ohenaba sanakiba wari adugi manung chana hojik Ukhrul Kamjong amasung Kangpok piga tainaba singna Tangkhul Naga amasung kuki militant singa atat akham leitana kuthongnaba amadi ungkhanaba thogdok singi matangda Tangkhul Naga gi mihut sing yaudana kari maramgi wari sanaribano haina TNL na Chief Minister na miyam khangna sengdorakadabani haina taksilakli Working Committee of Tangkhul Nagalong TNL na thadorok pacherol amagi matung ina hai Ukhrul district ki mafam singda kuki militant singna balen oiba thabak sing chathariba asida government asina laksin mangamdre amasung Tangkhul gi mihut singa government gi chathakiba peace talk adubu mirai duna thamle haina takpani hairi lup asigi media cell na thadorok pacherol asina makha taraduna ikoi duna Ukhrul district ki mafam singda kuki militant singna chathakiba balen oiba Thogdok sing palladuna Government of India ga sign tawnariba suspension of operation su da yauriba kuki militant gi gather sing na sina kaithel da tatana attack chathaduna lakli tha sigi kunga humdoi da kuki militant sing na atamna na changlaklaga khulasigi lungtar area da lairiba community reserve forest mai thakiba masung khunja ama thokraba matung village authority na yamna kanna haijuraba matung mafam asida Assam Rifle personal contra amasung
4 Maha Regiment ki troops ama tharakuna deploy tawki hari thawdo sigi mathakta government na tangkhul katamnaw long TKS ta National Highway 202 Imphal Ukhrul Road ta tangkhul naga amadi atei khunja sing chathok tasin tawbada thingba pihaloi haina thajaba pikraba matung haukiba nomaijing numitagi hauduna Kuki militant singna lambi asigi litan manakta lambi asida lakpa gari singdagi ain kaina tax khomgat pahukre haina cherol asina phongduragli Ukraine national sing Myanmar ki conflict chena de high crave India ki authority sing na tourist visa sing paiduna India thunglaba matung Mizoram state faudna Myanmar da military junta ki mathakta lan horiba ethnic rebel sing amasung India ki mathakta lan horiba Myanmar da based over Northeast ki Insurgent group sing the land tambiba amasung war drone sing supply tawi haibigi maralda fajinduna National Investigation Agency NIA na thijinba haukraba Ukraine ki citizen taruk India ki investigating agency sing na siriba maral sing yakidabaga loina na fajinduna thamliba Ukraine nation sing asi maral leiti haina Ukraine government na phongdoragli haina news agency sing na report tawri India ki Security Agency sing na tha sigi taraga humdoida Delhi Kolkata amasung Lucknow airport sing digi faraba matung NIA na makhoi gi mathakta unlawful activities prevention eki under section 18 gi makhada case register tawraba matung Delhi gi Patiala House Court ki additional session judge Prasad Sharma da puthok tuna numitaraga mathoini NIA da custody Remand lauduna makhoi gi mathakta agency asina thigat pahurakhibani NIA gi custody da remand oina lairiba foreigner sing adudi America macha Matthew Aaron Van Dick Ukraine ki citizen Taret Puraba Petro, Sliviek, Varas Ivan, Sugmanovaskai, Stefanakiv, Marian Honcharuk, Maxim Amasung, Kaminaskai, Victorni, India, Narrative Napiba report amagi matung ina di fajin duna thamliba foreign national sing asi open source information amasung analysis ki matung ina di intelligence service amasung military units sing ayamna naknaba mari lainaba miyoi sing ni hairi fajinduna thamliba Ukraine sing asi Ukraine government na maru oina laibak sing na thaduna hojik Russia amasung Ukraine gi marakta chathariba lana sida Russia gi mayakta pau sandok tuna Russia bulana uhanaba tharak pasu oirambi ai haina agency gi report asina phongdoragli Manipurda thoglakhiba irang ngasi fawba center na loishinba ngamdriba karigino haina MPP mall na parliament da hangre Hokiba Jai 2023 ki May 3 dagi thoglakhiba irang asiga mari lainana Supreme Court ki directive matungina semkhiba inquiry committee ki report tha taruk dingi lankhatuna center da khangal basung asi fawba central government na Manipur da thogliba irang asi loishinba ngamdriba karigino haina Lok Sabha gi MP Dr. Angomsa Bimona parliament ta thamkre ngasi famkhiba parliament mi famgi zero award da MP asina wafam asi khalladuna makhada na haikibada Manipur da thogliba irang asigi manung chana kuki khulai paiba singna kakching khunau ujan makhongdagi mayang lambam Rishikanta kauba micham ama point blank ta nongmaina kap tuna hatkhi mayang lambam Rishikanta na kuki khulai paiba sing aduda makhut lona duna mahagi punsi kanbina bahajaki adubu kuki khulai paiba sing aduna minungsi machet amata yawdana Rishikanta bu nongmaina kap tuna hatkibani Maangna khut lona duna hijakiba adu masa mathandagi natte haibase khoi khudingmana khangbata ngai fade maangna lona kiba khut adu irang asina maram oiraga victim oiraba khudingmak kini maangna khut lona kiba adu jiribam da angang yauna miyoi taru hat kiba amadi irang asina maram oiraga achumba wild fangan bina bangai riba khudingmak ki mahut silibani mayang lamam Rishikanta na khut lona raga haikiba adu relief camp ta leriba IDP sing lamdam asigi national highway sing amadi airport ta ayat akham yaudana chathok chasin tawba fangriba miyam sing adugi saruksu yauribani maram aduna house asina Manipur gi irang asigi matangda kupna khanaduna Manipur gi miyam da chumba wild fangan batangai fade government of India na Manipur asi laiba asigi state ama oina uba ngamdabagi mami tariba si laiba khibani state ama oibegi mieng ado India na mapung phana yengbiu haina house ki khuthangda mari leinaba singi pukning chingsinki Strait of Hormuz mapung fana thingjilagani United States na karigumba power plant sing na attack chatharaglabadi Strait of Hormuz mapung fana thingjinbaga loinana Israel amadi Gulf laibak sing da lairiba America gi base pumna makta kanba mongda landagani haina Iran na checksin warol pikre Al Alvia Central Headquarters ki spokesperson Ibrahim Jolfagari na hai hojikmaki oina di Strait of Hormuz ta yengna balaibak singi jahaz sa thok chasin tawi yahandabani America na kariguma khongpham handoktaba thoklabadi yamna maru oiba ising lambi asida makhala matagi jahaz satpa yahandana ba thorang laukhallagani mamangda US President Donald Trump na pungni pani manungda Strait of Hormuz hangdokna na ba Iran da ultimatum piba laikhrabani kariguma lambi asi hongdoktaba thoklabadi khwaidagi tamthiba mongda Iran gi power plant sing da attack chatharagani haina Donald Trump na Jackson warol thamkhrabani Islamic Revolutionary Guard Corps amasung army thabak thoram yengsiliba Central Headquarters na thadorokpa warol amagi matungina Gulf laibak sing da leriba US ki base sing mapung fana amanga da thokwan na ba thorang lokhalagani phongdokre
India's thau gas marang kaina leiri India's thau gas urea amadi jinjak marang kaina leiri haina Prime Minister Narendra Modi ngasi Lok Sabha da phongdokre West Asia da thogliba lanu sigi matang da mang na hai Strait of Hormuz tingjin khibagi thawng asi khongpham handok khanaba mari leinaba singa wari sanari Strait of Hormuz faraga India da crude oil gas fertilizer amasung atai tangai fadaba changdaba yadaba polam sing pusilaklibani lambi paring asi thingkhibagi matang da West Asia gi luchingba singa wari sanari athuba matamda Homers Kumba International Trade Route sing hangduk handuna pochai hondok honjin tawbada apan bathohan da naba tharang lokhali lan manung da fawba tangai fadana changdaba yadaba polam sing hondok honjin tawbagi ayaba piri West Asia da thogliba lana sina maram oiraga malemgi mafam pumna makta awaba piba chumde haina su Rajya Sabha mifam da Prime Minister Narendra Modi da makhata na phogdokhi Police na koireng na luchingba UNLF ki keda taraga mari khulai ga kona na fare Akaknaba paw ama fangbadagi Manipur Police ki team amana koireng na luchingba United National Liberation Front UNLF ki keder taraga mari Thawal District ki Nongpok Sengmai Police Station gi manung chana laiba Haukhong area dagi fare police dagi fangba paw amagi matung inna tha asigi kungani thoida intelligence ki akhanaba paw amada yumfam oiraga Nongpok Sengmai Police Station gi manung chana laiba Haukhong area da lalhauba khara chathok jasin tawre haiba paw fangbadagi mafam aduda changsinduna thiba humbagi thabak chathabada hariba keder sing adu fabangam khibani hari faraba koireng na luchingba UNLF ki keder sing adudi Imphal West District ki Khumbong Makha Laikai dagi namai rakpam Kondum Maite Elias Lan Haiba Nifuga Taruk Bisnupur District dagi Chairen Lengang Tabi dagi Sorok Khaibam Roses Elias Kanglei Pubai Elias Kilo ama Nifuga Humdoi Imphal East District ki Bamo Laikai Mangi Makhong dagi Takhel Changbam Rajendra Sharma Elias Khaba Yangkai Mapal Imphal East District dagi Khurai Chingang Bam Laikai dagi Yalam Ratan Singh Elias Khamba Yangkai Mari Bisnupur District ki Kumbi Hautak dagi Ahan Them Ratan Maite Elias Sire Kuntra Imphal East District ki Khurai Thongam Laikai dagi Soyam Sanjit Nifugani Thoi Imphal West District ki Konobukpi Mamang Laikai dagi Toijam Karjit Kun Thawbal District ki Ngamukhong dagi Pukri Hongbam Nongsaba Maite Elias Lai da Bataraga Nepal Imphal West District ki Kaithel Manbi Awang Laikai dagi Thawda Muna Maite Elias Inaw Taraga Mapal Imphal East District ki Khurai Konsam Laikai dagi Konsam Bebetu Maite Kungani Pan Bisnupur District ki Kumbi Hautak dagi Wahengbam Sandos Maite Taraga Mapan Imphal West District ki Kodongpokpi Mamang Laikai dagi Khetri Mayum Dixon Taraga Mapan Imphal East District ki Takhel Mamang Laikai dagi Chingakham Romesh Singh Elias Yaifaba Kuntra amasung Imphal West District ki Tawbungkhok Awang Laikai dagi Jovenal amani hairi Police na faraba miyoy sing adu dagi fangba ngamkhiba khulai sing adu di insas rifle ani insas LMG gi Magjun Nipan insas rifle gi Magjun manga kapi yariba insas ki maru chama mobile phone taraga ni thoi helmet manga backpack manga four wheeler mari amasung seloina lupa lak amani hairi faraba miyoy sing adu gi mathakta case ama lokhatuna makhata na thijin bagi thabak cha thaba hukre haina police tagi fangba paw asina makhata na phongdorakli ki jo council ga wari sanadringai da mite amasung naga hana wari sanagadabani haumi haukiba March kunga mathoida kuki jo council amasung chief minister Wai Khemchan ga Guwahati ki mafam amada wari sanakhiba du mite amasung naga gi apambagi mayoktani kuki jo council gi wari sanadringai da maite amasung naga ga hana wari sanagadabani haina Federation of Haumi na thadorokpa cherol amana hairi cherol asina makhata na hairi bana kuki jo council na yaragadi naga amasung maite na hekta yaragani khanbadi chama da chama langani kuki jo singna landaraktuna micham kaya nupi angang masing khangdana minungsi machet amata khangdana hatpi kre asida natana asiba masa fawba fangdana leiriba sing amadi mayuma kaimaina tumna thadokhraba miyam sing apamba wakhalon amata lodana kuki jo themlaga hekta yagani khanbasi maitai ga naga gi karisu nate phongdokpani chief minister na haijaduna wari sanariba kuki jo council asi Manipur government na 2024 gi December taraga mari da kuki jo council haiba organization amata leiti haina phongdokhiba leire asibu amuk hana recognize tawba haibasi chief minister Khemchan gi kari oijabano wari sanabada yauriba sing adu lamdam asigi asengba citizen la Manipur da karamba chahida khibano haibadu hana thidoktana wari sanaba haibasi kuki jo ado foreigner oiramlabasu wari sanagadoribra Myanmar macha KNO gi president PS Haukif tanatana Myanmar da member of parliament fabo oiramlaba Jomi Reunification organization gi president Thangyan Pau Guite makhoi asai Myanmar origin ni khangna Manipur amadi India government na Manipur thugaina basu tawduna wari sanaba sida Manipur miyamna government asibu kadai fabo thajaningai lairibagi national highway 2 rom da lairiba kangpokpi gi mafam kilometer taraga manga taraga taruk sangba matik asida yamna chief oiba politics tawba asina lamdam asigi miyambu kaya yamna anemba thakta thamli haibasi mipum khudingmana khangi Manipur thugaina ba changsilakba foreigner gi lana sida government na matam khudingmakta kawridabadi lamdam asi ekhoi gi ipai puna chahili sangsina ngaktuna ngasigi mirol da sinaram bani haibasi sarkar na kawridabani mara leibasing adubu maral khanghandana khangtapta themagi thabak tawroidabani maduna tungda leiba kaina bagi achoba machak oirakani hairi engineering meheroi manga irakna duna sikre Andhra Pradesh ki
Eluru districta Godavari turelda engineering meheroi manga iraknabada sikre aduga atopa ani hingawre haina police official amana fongdokre. Maheroi ahumgi hakchang lokhatle lehoriba ani adu thiri. Andhra Pradesh Chief Minister N Chandrababu Naidu na rescue operation kanchinaba official singna khangankre. Engineering meheroi sing adu Kundar district ki Amravati da leiba private university amadagini makoi iruzanaba turelda kumthakibani. Police personnel mari sokre April mapal da pangthokadoriba Assam Assembly Mikhal Mangoinana Tinsukia district laiba police commando camp amada militants sing ngasi numaiji numite attack tawrakibada police personnel mari sokre United Liberation Front of Assam Independent ki oiramba yaba militants sing aduna district adugi Jagun area da numaiji gi ayupung anirom tabada attack adu chatharakibani.